Chothe Phurup की कॉन्फ्रेंस कम स्पोर्ट्स मीट Houdokkhre manipur की टोंगान खुल 18 रोमदा खुंदारिबा Chothe Phurup की ओइना नुमित तरेनी चुपना पांगथोकदबा अपुनबा कॉन्फ्रेंस कम स्पोर्ट्स मीट 2026 Chothe स्टूडेंट्स यूनियन manipur ना सिनलांगदुना पुरुम चुंबांग यूथ क्लब ना युम्बु ओइदुना ngasiदगी पुरुम चुंबांग विलेज चांदेल दा हौनबी मतुंगिना Houdokkhre Preserving Heritage Inspiring Generation haiba theme da pangthokpa haukiba thoramadu athoiba mitunglen oina MLA Chandel AC Dr SS Olis thoramapu oina Principal JNV Chandel Dr Amarsan Sankhil ikai khumnarabada mitung oina Naga Women's Union Manipur CH Priscilla Tuimai amadi athoiba thobu oina President Claim Chothe Lim Abom Manipur Thau Malswam Chothe na saruk yaki Thoramadu athoiba michunglengi warol pidaduna MLA Dr SS Olisna fongdokhibada Chandel district asi apikpa district ama oijarabasu tongan ba apikpa Phurup kayana khundaba amadi lol tara dagi hena ngangnaba lamdam amani aikoigi Phurup jati asi PE masing yamde haiduna aikoina pukning sonthagadaba wakhal hanthagadaba nate apikpa Phurup jati ama oijarasu aikoina isa culture tradition amadi identity ngaktuna thamlaga Chokthokna hingadabani hainasu fongdokhi mahakna makha taratuna hai mahaksu mahiroi singi luchingba ama oina horakpana mahiroi lup singna hojik thengnari ba awaba khudung chadaba kayasi munakhangi thengnari ba awaba sing mayokna ba hotnabada mahakki maikai dagisu angamba mating soidana pangani amaromdasu Chandel district asida khul masing yam bana lambi thongda amadi hiram kayada awat appa na pik thanna leiri masi mahakki maikai dagishu angamba makai honari masida ishona su thousand bishanu loinana amaga angamba mateng pangminasi haina appeal tawki aikoigi heritage ngakuna thamba haibasi aikoigi haurak fambu ikai khumnabani masina haukiba matamga samnahanduna aikoigi tungi mirolda sense of belonging pigadoribani haiba wakhalonda pangthokliba Thoramadu tongan ba khul singdagi lakpa mahiroi artist amadi sanaroi kayana tongan ba hiram kayadasu athoi ahensu tanagani hairi